LMS College ki awara pass sing mari LEINABA sing na Athubada Yengshin-Drabadi AKANBA Khongjang Changsillagani HAINA College ASIGI Students Union na CHEKSHIN WAPHAM THAMLAKLI WAPHAM asi College ASIGI Students Union na sinduna Mahiroi sing na ngasi College ASIGI get mamang da changshin ki ba Khongjang da Union ASIGI General Secretary Khongjang Changsillagani na phongdokibani DMU na LMS Law College ki Mahiroi Singh Mirai Rabra LMS Law College Muthatlage Khalabra Amadi Mahiroi Singh gi Oja Awat pa happy haiba play card kaya sizinaduna Chathakiba Khongjang aduga mari leinana College asigi Students Union gi General Secretary Khongjang Changsillagani hai College asigi Awat pa Singh mention ba thengkhang kaya da mari leinaba Singh da haiduna lakli adubunga sifauba mari leinaba Singh gi maike dagi thabak ta onthora pa leitri College asida regular oiba oja taru khaktamak leiri state asigi tanglaba lenga ki amata ngairaba Law College asibu oja manga taruk na chalai ba haiba si oithok loidaba amane DMU authority na oja amadi non teaching staff sing lawna bagi da pangthokkiba examination ngasi fawba haidoktabagi maram karino college asi DMU gi makhada leitabra tanglaba college asi gi amata ngairaba library matamga chanadaba library oire lairik makhal suna fangdre mari leinaba singna college asida watliba sing athubada yengsin biduna thabakta onthokpiu mahiroi singi oina watliba sing fangdriba fawba khongjang changsilagani haina mahakna makhata ke Karigumba awara paundang laga yengjanribano masi akhoi college DMU ki constant college ama oidaba loina mamangda thamkiba akhoi na pikiba anti madam sing da yaw ye point sing ato ngasi maksu akhoi ki hongri madu pirak taba no chang madu da aba oina othok taba taragati madu akhoi ki khongjang haloi ngasi na ahan ba oina akhoi ki ngasi college ki mamang thola kan da demonstration tawbase ngasi aroi banate Masih makata pada saat sing pula kan dan mahiroi kunai na akoi college ki ijat amadi college ki laiba lebam thokpo infrastructure college ki awal apa saat sini yenga kan da tanjaman thokpa akal akam ba kunjang kya ma tangjal agani ha buse DMU authority da amadi mai na ba Manipur government da